Pawaramadi account gi natana atopa department amatada employees sing re-engage tobagi wafam leite haina Chief Minister na phongdokre. NLCPR gi makhada Manipur da hawkiba sahi ahumda project ni full solution gre haina Donor Minister Dr. Jitendra na phongdokre. Amadi Kalau masel gi marakta nungsinadana ba silakpa khuding punna thengnamina si haina amuko gi President Devana appeal tawkha. Khurumjari ISTB gi pau miyeng taibiri sing taram nokjari hauji boroi ba pau sing sandona pijari. Pawaramadi account gi natana atopa department amatada employees sing re-engage tobagi wafam leite haina Chief Minister N Biriana MLA KS Zoikesana hanglakpa wahangi pakum da phongdokhe. Chief Minister makatana pawar da re-engage toriba si technical oiba maramna mi sinbina balai tabadagini account ki sumioi amana hekta tobada kudong sadaba kya mayuk nagada balai phibam asidagi tangai phadana re-engage tobani chaliba sai asigi December thagi matung dagi di re-engage gi wafam asi thamdana naba sakar asina honari haki. कोई गवर्नमेंट की ओबा स्टैंड में हम क्लियरली लोग रहे कोई कैबिनेट डिसीजन लोग में हम लोग ठोक रहे री-एंगेज ना तौर चटपसिना अनोबा ऑफिसर सिंगी मधुगी प्रमोशन एवेन्यू लेजबा खोसब थबक तौनिंग मगी इंटरेस्ट हाटपा मागी का कनोगी कोई प्रमोशन की एवेन्यू थिंजन भी बसे पार्ट ह्यूमन राइट वायोलेशन की मरक तबक सिंगबजन अब मसुगु मजि कुमना खनर कांदा यारेंगे कोई एंगेज सरगुम सी एंगेज सरगुम सेना लोइना तौर कांदा ayam loy lokok re yamong hore jane hana gilis ado hojik lai ba si khara danga re list honorable na yogi re power gi se khara kano oi ba khara technical oi ba ado koi na hoji koi system ma dog jari power technical oi ba posting si se account gi haro account ji mi da tak phang de gi mai gi haro ta long na ta phang da ba da sugum ba se koi na hoji extend dog jari ba ya da extend dog jari ba kang bu khara moi training pi hal ado koi latest सिगी तंगाई फने री-एंगेज ना ततो कोई डिसेंबर भाव सी भाव गंगदी टेक्निकली याद बसिंग अतै दे जनरली दे हमत तौरो हाइना कोई लेफ्ट तौसु तौरो अदुगा पावर की टेक्निकल ओइबा पावर गुम्बा दगी इवन अकाउंटेंसी गुम्बा द करी गुम्ला तै सादा बखरा मी हेक्स मीने बलैते यावे अदुगुम न खर तौजबनी एना थमजबी MLA AK Mirabaina Manipur the Nupi Matata Sataki crime sing a sea masing yamne yamle report ki matung na numit tarit ni khudi nupi ki matak crime satri habatakli crime toba missing gi matak serak pi khibakya lai kharbage fast track court asi district taratru maktal hin ba yabra haina ngasi sataki be assembly gi mifam da calling attention da pukhat khre Mosan adu ki pakum pida tuna Chief Minister N Biriana nupi da sathariba crime sing gi oina sada marfutradi pharga action lokhat khre sanapati da nupi masa ma izat mahal laga hana na bohonaram bada chena bani haiba mioi ama phagal ba matung da maral lairam da badi gi thadokre maral laiba mioi adu phagal na bohonari haki thodosing asi hogulali ban ha madi miyam gi wakhalon da aran ba kya yaw bagi khudamni fast track court ama hangdokle makata ba district sing da hangdok pa yabra haiba du khanagani haki hexma ina crime si da nupi gi crime no chena ba ayamba accusing a farga magi legal course I am low 90% 99% of them koi phab sunga me farga su low moi due course of time hari ban piece in the satrak crime si henman gare hojik lai ba cyber gi khangde kari gi electronic si kari no ekoi gi youth sing si da koi gi mi sing da moral si mangthar pa Masan masa masa khangak ta bugum gi potsi hankal ai have si madugi mayam gi voice star matung lai koi immediately fast track court nupi da sathaba crime gi namka koi khanana laiba state segi financial condition ama anywhere ga sumasi gi tawdu ba yade ko haidane koi court hangaga thabak tawba honjari sini Ngasi Assembly da Minor Irrigation Public Health Engineering State Academy of Training amadi Science and Technology ki demand mari ki lupa crore samri ga tara ga manga hen gi san farm house na pass tawkre
Dimansing asi khana bada opposition ke MLA N Loken di Korungthang ke Megasandra MD Fazul Rahim ke Zoikishan RK Imo Alfred ke Ranjit TS Lokeshwar AK Mirabai amasung Abdul Nasir na kat motion sung pukaki opposition ki makai dagi water supply scheme kaya paikhat labasu phel oibadagi miyam da thaknaba ising ningthina phangan mangamdri Prime Minister lising ani kungani thoi phauba masigi manungda India gi kungang khudingmak thaknaba ising phangangani haina pandam thamliba asida government asina su Manipur gi yumthong khudingda ising phangana bahona ningi haiba wafam pukaki PSD Minister Dikona mipum khudimang apawa thaknaba ising phangan mahaibasi government asigi phirepni isingi horokpham sing mangsilakpa water body lesilaktabana water supply gi source lesilaktaba asi asoba issue ama ori water sourcing phaganhana bahona gani haiki mine irrigation gi charge puriba chief minister N Birena agriculture MI kada IFCD sing makoi sing asi coordination leitabagi mamitai masi leitana na mahona gani ithelo khongi phibam phagahana na bahana yadaba kenel sing samjinna na mahona gani nogi sing harvest tawna ba chunaba planning ama tawba tangai phadre haina thamki traffic police ta nongmai pahana na ba thorang leire haina home gi sasu puriba chief minister N Birena ngasi question award MLA ke Ranjit ki Maut Chinduna MLA KS Location hangba wahangi pakumda chief minister N Birena phongdokre sarkar gi medical college amadi hospital da tongan ba test kaya lemna test tawna bagi thorang su leire haina health minister L Jayant Kumar ngasi MLA Suraj Kumar pukhala pawhang amagi pakumda phongdokre Donor Minister Dr. Jitendra Singhana haikre Manipur da hauki ba sahi ahum asida NLCPR scheme gi makhada project ni full shin kre project singa siga pun ba sanpham na lupa crore Chani Yakhe Manga Lak Humpuni Thoini Rajya Sabha da MP ke Bhavanandana Manipur da pakaliba infrastructure project sangi matang da pukat ki bawang amagi pakum da minister wa pharmacy phongdoki bani Union Minister na makata na hojik Manipur da project ni phugani pan pakali masigi manung da project kharadi implementation gi tongan mathak ta leiri project singa sigi manung da education da mapan masigi da mutalupa lak lising manga sohum ga mapan health ki project barigi lupa lak Lising Hunga Sanipan Yakitret Power gi project Tromdogi Lupa Lak Lising Yakumdoi Samag Humdraga Mari Lambi Masung Tongi project Taruki Lupa Lak Lising Kun Samanga Humdraga Nipan Sports ki project Mari gi Lupa Lak Lising Hum Samri Humdra Amasung water supply gi Makada project Nipan gi Lupa Lak Lising Mari Humdraga Manga Henbagi Sanpam approve Tawre Pongdoki Kalau masal ke mereka nuksinata na basilak pakuding punna thengna minasi haina amuko gi president Dewana ngasi kun suba Manipur integrity de gi thoromda appeal tawkre ngasi all Manipur United Club Organization amuko na sinduna kun suba Manipur integrity de gi thorom angan ba ayuk tagi hauna polo ground manak talaiba integrity pillar da tongan makalup ki lusing basing na saru yaduna leisu katuna ikai khumna ki Thoromadu da amuko gi president PS Devan Sharma na makata na hakibada lising sama pan merfudra tarik ki August ki tang marida hondaru batawduna Manipur gi apun bagi saktam kai bi yaroi haiduna mi lak manga hen mana satki ba khongchat adubu amuko na sai khuding gi August ki tang marida Manipur integrity day haina pangtokuna lakli haiki khoi gi lairiba phuruk kanglup mayam singchen nungsinana mayam gi wa tanaba mayam gi comment pinaba lai katle katminaba adagi di kanagumba gi awana tare aikhoi mayam punna changjan minadana aikhoi loimak thabak tawminari Manipur imagi damakta aduna Manipur lairiba kanglo phuruk khudimakna ai gi haiba wakhalon thado ganda aikhoi Manipuri gi amatoina aikhoi khongpham chetna leminasi adu Manipur kaina na honarakpa tongan ba maikai dagi pirakpa sapusing aikhoi punna thengna minasi haiba paujel simachunga si pijari Integrity Degi Mapung Weba Thorom MDU Hall the Pangtoki, Thoromadu da Amukogi President PS Devan Sharma, Pori Limrol Mera Pai Bigi President El Memsobi, All Manipur Muslim Development Organization Gi President DP Shahid Ahmad, Zeliangrong Union Assam Manipur Nagaland Gi President Amu Kami, Komrem Union Gi President Lal Komang Shetro, Kuki NP Manipur Gi Finance Secretary Solkunun Mati Susar Yaki, Social Scientist Dr. Dhanabila Shramna, Nungsi Chanan Leminari Bapurup Asida Kuraki Ina Lai Sabasingna, Singsep Taduna Masiatana Tugaina Mohanda Libasida Ekwe Puna, Tengnamin Gadabani Hana Pundoki. Manipuri itu jadi paling baik yang menunjukkan mana yang belum semula ada timur aduna. Saya
ngasi masing yam laba miyam na sanjen thongda leba agriculture department ta angan bayuk tegi hona har longna na bagi token loba lak na khre police na miyam adu control tongna na mohora da wa khudong sa da bakya mayok na khre har longna bagi da token loba lak pa miyu singna district singda mari leina ba official singi kuthang da har yan tho aningi head office tagi token loba galam phel tagi har amuk loba hai ba silomi singda awa ba ama mayok na halle haina token loba lak pa tongan miyu singna wafam kaya ISTV news da phongdor ki अखोई डिपार्टमेंट एग्रीकल्चर डिपार्टमेंट असिदा अखोना हार लौब लापगी मियाम तिनबा असि मियाम की पेनदबा मयाम अमा लई मरम अदुना अखोई डिस्ट्रिक्ट चलगा हार जिंसे फंगन बियो हाइदुना अखोई मीडिया की मफमदा पाउजन पिजरी ता अमदा ngasi lawane haire ngasi na maka mandira mete law haire aduga hard adum black to phangi masi awa basi kona manipur government na district tapiba or माई केंद्र के MLA सोदा बिहम बिरगदी अवाबसी को हनगनी अखै परजा के अवाबसी को नब गवर्नमेंट में सभा याम थुन लखत बियो हजि सिदैदा कनो हार की येलिबसे कतोरा सि हेड ऑफिस दा लोइन मणिपुर को नो येले अदुदी दो मासी मामे सार्कल MLA जिंगदु कतो बुयाबा तोरगदी मयाम जि सुमान वानरो सिदि हजि मयाम जि यामनो वाबे हेलाबा SLM ni dang ngarang dan harga waban nang haloi ai na lawe ado ngasi yo hoba thabu ama bo lokhate adoga anoba di sakana ngasi yo hoba thabu ama oina onthokte masi manipur parjada awaba jaithing bi base manipur sakana bi bane haina lawe ai koi si nahan chula nahan chu bi de ngasi chula yu si ama domok le chen thok chen jin tau nai khoi si loi re ai koi har hai ba po si ai koi si cha na ba po la darkar oi be damak ta lo ba lak bani moi official moi na tau ge hai ba ta da di kendra hoi sma khai sing ji public city chala ga be ka mamam ta su thung ne thok piu pa ra si ga wa ba kwak na ba moi na si da ai si manung da pham da le da ga mi ba su me nang ngo han ro ngasi ki nomita har bi da ba ta di khoi chi de khoi jang jang gani thana tau ni bango manung da zakari khoi Sahi nori bangang singda masal suba chinjang ni haina pijan na social welfare department anganwadi center singi kuthang da yenthok liba balbok har ka khangna ba raw nitro rich food packet kharambi man batin yorum badagi ngasidagi All India Students Federation AISF na yenthok pathing khre packet adu gari maning lekai anganwadi center na yenthor pani Amingaw Guwahati da laiba rawshina Udyog limited na saba raw nitro rich food packaging asiguma phataba polam makhata na yorum khigidra habige jingna balere romal teng da laiba AISF ke office ta pangthok ba pawgi mifam amada state ke secretary KS Rameshwarna tungi yumbi wagata ba sahi nori bangang singda siguma polam pijana na bayan thok pa haiba se khwaitigi hena laibak thibu wapamni masi saru tharuraga angang sing makhal makha kya gi leina lakpa yai packet ta sahi asigi April thada sabani hana tharbasu manungda yorum ni basina khudong thingai oi haiba se adumak taklabani hiram asida Manipur government na kan mami yang changgadabani mapung phana thigalaba matungda angang singda pizaba yare haiba khanghalaba matamda pizaba na phagani hariba khongthang asig lokotri phawba AISF ki athingba si leikhigani athuba matamda social welfare department su masigi polam sing asiga loinana uduna wakatlagani haina phongdokhi wadi center khoi amada khoi supply torpa khoi balbok har khangnaba khoi gi angang sing gi food supplement asi khoi kharam bi haitara ko cross yorum ba khoi thengnare masi social welfare department na khoi yingsin bidabagi ni haina khoi ASF na sina lowi loina na khoi nga high report se khoi ngasi dagi helper workers sing da khoi thing ma se khoi chora kom yen thok je lepiu helper workers sing da ju khoi lekai sing da khoi gi angang sing da khoi yen thok gi thabok si khoi lepiro khoi ngasi dagi Yalhumi kanana ba KSN sanction lali ba khongjang gi manung sananga si su mairoi kya na khongjang sanction ki Unaco school khongman ais kanahan be English school langmaidong higher secondary school ANK academy iramda mahikol gi mairoi singna wakat mi phamla ba matung da human chain semki sugru lambi te leriba mahik losang kaya gi mairoi singna ngasi KSN sanction liba khongjang saugatuna tongan pham singda khongjang sanction khre Manipur da tholiba mitop ki wathok center da khangan batana tana loshindana batak lagani habigi thazaba Manipur governor na KSA da pirakre hari ngasi segarau taliba Kanglipa Students Association KSA office ta pangthok diba pawgi mifam amada president M Lakshmana
KSA की टीम amang asi Manipur की governor unaduna mahiroi lup asina mito ka mari denana changsilakiba khongjang mapung phana khangan ki KSA की makai dagi Manipur da nan local masing lak mapan lom yore sai khari ki matung da yalo mising mut khiba yabagi phibam leire ta bada governor na ngang phong doraki ma ki makai dagi angam mathak ta center da takshin gane habagi thazaba piraki Lakshmana makatana assembly की segment निपान yalo mising reserve tauba amadi mitop khanduk bagi thabak Manipur की minister na July 13 da assembly da committee ama sem laga thabak una pangthokani hagi badu thabak to ontho mahiroi lup asina changshiliba khongjang pandam phangdri phawa makata na changshin khigani khongjang asda lekai lekai gi club mera pabi amadi lup ke aga loina na changshin minana ba phireps lawre haki akoi mitop mian sa singna matau karamna asuk yam basang da changshiliba no masi aran bani haibasi phongdok khibaga loina na mahaki mai kai dagi akoi gi Manipur gi sem da asiguma thabak sing asi tawdana ba kai ma hana tawramaga su madu rectify tawna ba mito mian sansing asi khoi electoral la chansil ba si lauthok na ba athu matam thau pai khatna ba loina na assembly constituency nipan degi horakan da akoi assembly constituency khuding yellow mi reserve tawdawni ha ba demand sing asi yamna maram cha ba akoi tan ga taw demand amani hana phongdok pirak ba loina na mahaki mai kai degi akoi na central government da mari lenaba akoi department sing da ministry da mahaki makedagi akoi yellow missing ba asum ba kholau sing asi thamlagani haiba asetpa wafam phongtok pirakpa si kesegi amadi sangsin derba khongjal sing yadum malabuk foba amane SIB amasung S ka saguna tuna hingliba miu singna tangai phadana sagar ba hidak marang kaina phangdabadagi hidak asibu siznariba singda chauna awaba mayok nari hari pahengbam lekai da leiba sasogi office ta pangthokpa pawgi mifam amada Kripa Society की president Ais Dinesh na es ka saguna na hingi bising na tangay padana second line drug asi minute ama phaw ba chonta dana saw habig instruction lai adubu hidak makal asi sai asi ge January dagi July phaw ba yam na gap leina phangbana hidak asi siznari bising da nungsa thiba ama pohle hiramasi da mari leina bising na miyang sang diu haki pawgi mi phamadu da MNP plus care foundation rusana sing mi miyo sing saru yaki UNC Center amasung state government gi nakal ohum gi wari thas gi tarama thoida sanapati headquarter da sanargani hari ayuk pung tarama thoida gi hogada ba wari sanaba asigi matang da Ministry of Home Affairs na United Naga Council da officially khangalakre handaki wari sanaba si political gi thak ta oigani mamang thagi kungani thoida wari sanarba matam lep durobani adu Ministry of Home Affairs na UNC gi lusing basingda August gi thagi angan basarukta pangthok nana bahar khibani mamang July 10 da Ukhul district ta pangthok nana ba matam su lep durobani How's it power? You might not in a brain with a luminous. Beneath 100 meters from the Earth's surface, naturally filtered through saline streams, pure, clean, and healthy water. Best cake and confectionaries in your city. Taste and feels heavenly. Likla Bakery, now open at Moirangkong. Jerome Hotel, Palace and Resort, first Manipur 3-star hotel in Guwahati. Rooms with free Wi-Fi, breakfast with tea, coffee, Manipuri lunch, dinner, high-tech conference room facility. Jerome Hotel, the brand of Manipur, has a new hotel at Guwahati with Jerome Palace, address Paltan Bazaar, next to Bazar, India, near Nepali Mandir. Ladies Fitness World, Keshambat Junction, Tidim Main Road. Ihan hanbo na hangdok jaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adom na adom ki convenient oiba khudong chaba matam ama yenglaga sanaba lakpiyu. Break ke matung da makha taba pau pizari. High Court Bar Association की website among से High Court Manipur की acting Chief Justice and quotation hangdokre. थोरमदुदा High Court की Judge Justice K.S. Nobin, Advocate General and Kumarji, High Court Bar Association की President K.S. Binoy Kumar Susarya की acting Chief Justice and quotation Department kudimak digital ontopagi saruk ama oina website asi hangdok pani haki. How it actually works, how to operate computer, how to file machine matans basic and especially the young lawyers or not who have recently joined the bar,
they are well equipped. Our generation, the computer is a new thing because they were part of our education system. To that extent, we are also willing to extend our support from the High Court. If necessary, we can have routine training program every week, batch by guest community, every lawyer, attend over. 10 by 10, say 10, 20 batch over. And this to pick Saturday, we can have a session for 1 or 2 hours training program so that we know. DM College University Builda DM College Distance Education Buyahon Kidabagi Mayokta DM College Distance Education Yamayu Shina Yaning the Pondotuna Directorate of University and Higher Education Office so launching the number of the police na Lohan Kidre. It about to take the labor directorate Asida Yam Lava Mahirushina Plakat Kaya Paiduna Directorate Office staff sing Office Mapanda Tonduna so launching the number of Pada Manipur Police na thinking Police na Mahirushing Adu Office Wang Matatoki Office get Tang Yanabatoki Mahirushing na ISTB News the Pondoropada Bill adu the kari maram kita makta teachers education bu yahon dribano DM College teachers education bu University olak pada yaw ida belair kadi Institute asigi mamang da yaw ribadana manjuri haiba minga silotopiu Bill asna kari gumba ek on krabadi University manung da atopa institute laiba yadavana nomadi teachers education institute asi DM College gi campus tagi lehendana ba phire phawba loro kibasu yai haki Dibu nathai raga tongana thambina mai damakta masigi yaning da phongdo pon akhoi dimansi akhoi gi university akhoi ju university on da akhoi college yon bi wana masigi diman lak sabani maming chu lauraga kadi gi damakta dem har university on da lathok piramo cc gi damakta ni oza tungi mirol singda aphaba kaya ama purakada oza akhoi bu somchim nam tharaga thammaga akhoi ni research work tawbase mapalam da paisa hundok pasalisi masigi karamba I Karamba education the Sokat Puraktraba state amana Karam Sokatani. Na Quiki UGC Makadali Benesi, Hydaba, NCRT Makadali Beni, and they are going to get at that over Posito, the Hybagumba, Masaki, but it's Sarabani, Emil Bani, Masasa, Quiki PhD, Scholar Puto, Obanisa Hitaramusi, 2005 degree, Ozazin, Honara, Kana Satas in Gidamaka Kalaga, Papa Sata, Amamuto, Masiam, Miraga, Tambina, Masi, Yaning there. Sing sound number Moiduna Kang the Santok Palena Masina Singba Kadagi, talking about BJP Ketrigo Mandalamadi District Malaria Officer in Palis Kakusam Naduna, Nasi Ketrigo Kendriga Pumps in the Kanghida Kaptopa Hokre, Toromadu the Kendriga MLA and Indrazit Saruyaki Makatana Tabakasi Packet Kigani, Masida Miam Mating Pang Buhan Indrazit Pondorubi. Kendriga Mandalina, Matimailam, Sindra, Kendrisida. Lena asidi kalong nung muta, masih dilgo mati, lelana na lena asida. Kau nak tang kan mengamong muta, masih tinggi nung trawan isang nai kian asida. Nalagu mapata okti mayam da, kau ngasih kanja kapat ngasih diau sebuni. Mayam ki siap tong nung tani, mayam da mak tani, tapi mayam suka pasien TV raga, kian asida lebu kudi mapu, kau siap tong nung muta, masih kita bakal tahu dia tu nak aham kungkam mani, ini mayam da pintu ceri. State Institute of Rural Development ki Director KS Sam Sundorna Department Assistant Professor Dr. Somarendra Buphu ki bagi maram sapsana thidok laga matik sabe action lokot piu hana Somarendra gi loinabi sana zawbi ngarang Manipur Press Club ta pangthopa permission da phongdokre mara makata na hakibada mamang thagi tang kuthra mathoida new secretary building da leiba DR and the PR gi deputy secretary gi kada secretary masama ka wari sandaring da thodok odu thoki bani hari director gi mathong hukta thodok odu thidok tuna sapsabe action lokot piu haki Officer amana magi makata na magi subordinate staff amabu phuba habese aina suya ya da report amane ba mene action tu na lobby ki haraga khudak ta suspend to ba yari report amane ba si sisu to bidre adegi kari kamai to buno happy ki kano se koi ki press ki thung da hai tare mayang ki kano si da tawraga khangjaningi government ki side ta koi akan ba pressure tawjaningi matik saba to hum thokpa thabak to biraga dan DPBO sina koi haijaningi Sarai Henbagi Kungang Sangsliba Home Guard Ketare Suba Face the Yauri Muse in Pivanga Ski Medical Officer na Lampial Osi Dinias Kaluna Yangshin Kre. KSN Yalomi Kanaba Sanction Liba Kongjang all Manipur Auto Drivers and the Pullers Welfare Association Sawatli, the Minister na Electoral Roll Singdagi, Mong Chumdana Hapsan Kibamitop Sing Tokani Pontoki Wapam Tabak on the Pangtok Piu Hari. Sanapati District Biulen Colony da Mahiro Nupi Masama Buika Kumna Bamahala Matung da Hatna Bahodar Madagi, Raz Medi City da like Nariba Masigi Pibam Manipur State Commission for Women Gi Chairperson Dr. K. Sobitana Lusing Bamut Kambu Mani Yangshin Kre, Unabadu da Commission Gi member Ranjita Golmai,
Soibam Ombi Ninima, Dr. Farida Sahasu Loinaki. Hospital Authority ga wari sanaduna unabada nupimasa asigi medical examination RIMS forensic department lawre ma ke phibam khajitang phagalakle adumakpu intensive care unit leri commissioner makatana Senapati da chatuna SP Faumai Gongling su unaduna police na lokoliba thabak thorom singi matang hangkre SP ki makete ki pakshana thi humba ki thabak chataduna marale ba miyoi phagat abo hodari hana phongdoraki miyamna su sauna mateng pangli thamlaki Chairperson Dr. K. Susilana, Pigli Benupimasa Amada Satari Batong Asik and Yaning the Pundo Pagaluna, SP Senapati in the local Libacas, Asigamata, Tagat Pondoki, Maraleba Musing, Pagaturaleva, Asigi Ladiva, Angi, Makada, Sabacharak, Pin and a police and the local Libatabak Torumda, Miamna Mateng Pangdin and Apil Tori. Manipur Apex Halom Ubis and the Handicraft Artisan Cooperative Society by Logi Matang, the Nomi Oba Kanan and Manipur Press Club the Pang Toker. Wall Bizan Manipur Sinduna Tael Kombal Kuban Temlekai the Leva Ishauna Solava Imung Yankai Marida, Sana Tangan Polam Kamating Pankre, Pradhan Somorata, Tael Kombal Welfare Committee President, Dizen Yawn Mukana Saryaki. Kalipa Institute of Information Technology, Kumbi Derek Asoba Development Organization, the People's Progressive Union Omna Kusam Naduna, Zanim Samadi Health Directorate Makata Kumbi Bazargi Mandopta, Liam the Lamb came up Pangtoki Batuda, KCP Military Council, Rising Dega Marie. Lainabani Haina, Sandok Kibagidamakta, ISTV News na Nuaitaba Pondokli. Manipur University campus tagi Assam Rifles sing Lokto Kinaba Musuna Sangsing Timba Konjang Adu Maka Sataragani Amadi Manipur University gi Vice Chancellor na Y category gi security piribasi Masa Ngakpagi Oinadiyai Adubu University campus tati Pushin Bayaroi Haina Musugi President Busi Mayang Langbom na Pondokre Nasi Manipur University da laiba students home da pangto paugi mi phumatu da mahana makata na phungto kibada haukiba julagi tang taraga mathuida Manipur Chief Minister unaduna University complex asidagi Assam Rifles personnel lothok pinena bawari shanakre adumukpu hauju phawi oina sapsaba pakhum amata pirak tabana makata ba khongjang junction na ba sem sare amarom da university asigi manung da tangdu leita ba phiba ma laklaba matam asida university asida leiba mahiru sing amadi tongan tongan section kya gi miyoi singbu Thazadabigi Monda, BC the Y category security Pirak Pahibasi, Musuna Yabangamloy, Vice Chancellor na University Asigi Tabak Thoromga Mari Lenava Sinda Satok Jasin Tobada Mahak Masagi Oina the Ating Malero Edumapu. Mangon the Piriba Y category CRPF ki personal sing Adubudi University Asida Chang with Ating Batamgani. Manipur the Hena Iran Kanba, Jammu Kashmir University BC Power the Y category security lobby Taong Late. Housing Manipur University Manung the Iran, Tangulita the Labagi. Thawong amata su leite maramaduna BC the piriba Y category security personnel sing amata university complex asigi manungda changba yaro hena phongdoki oil ifem asigi mari lena lakliba ning thokaba numita university asigi tongan tongan ba department da leiba mahiru sing amadi oza sing yauna khana ne nabigi mifam amasu pangthokani haiki Y category gi security lorib asina Manipur University tamiba satra amasung leiriba every person sing asi Hazadaba Amasung, Haiba can also equate Lady University Manung Lady by every per can also say anti social oina Ubagi Midiangama, Lady Bra Hibagi coaching of power. University Manung da Visina Lakmatam da equate Visi Budi and welcome to Masimagi Mapami, Tobudu Magi, security personnel Lakariba, CRPF personal sing as CD Equina, Changbada, I think Matam Zagani. Symposium of Celebration of World Breastfeeding Thorom among us Samtung Kabui Community Hall Pang Tokre. Community Food and Nutrition Extension Unit, Ministry of Women and Child Development Amasung Social Welfare Department Om Nasindra Pangto Patoromaduda, Social Welfare Department State Program Officer says Tapak Lima Amasung Community Food and Nutrition Extension Unit Demonstrator LC Walung Susaruyaki. Sustaining breastfeeding together have hiramas the Pangto Patoromaduda says Tapak Lima Hakibada Angang Singi Damaktadi Mamagi Komlang na Kwadi Maru Oi Haki. Ni wal lang kita wasina kayam nakana kita pool sida tindini ba mama puna vaccine loina ba khanga bani adu akoina yoglak paisa ka haujika di khara khena ba leibani mayam puna magna khangna raba diarrhea tawduna ngang sinare hara di breast feeding ti thakwa ma angang sidi magi sibai sang se 14% handagane ba Breastfeeding Promotion Alliance of Manipur District Hospital Thobal Kusam Naduna Malemgi Mama Obisingi Komlang Pitak Pagi Chayol Thorom Khangabok Talibu District Hospital Conference Hall Pangtokre Thoromaduda Medical Superintendent Dr. Hemant Kumar Alliance Asigi Secretary Dr. Ranjana Founder Secretary Dr. Nabagishwar Su Saruyaki
Humpumri suba Indo Myanmar Field Level Officer Mipam Ama Mori Trade Center dengan si pangtokre Mipam Maduda India gi mihut oina SP Narcotic Control Bureau Guwahati Rakesh Sukla SP NAP Tramati Suba Assam Rifle trying to Suba Assam Rifle gi Commanding Officer SP Custom More Immigration Officer More SI B Imphal gi SC IO OC More Susar Yaki Myanmar gi Maketi gi Custom Myanmar gi Assistant Director Usan Mai ZD gi Assistant Director Ujomim Drug Division Myanmar gi Zumeng Nong Susar Yaki Mipamaduna Lebak Anigi Ngamkai Lana Nisagi Polom Sing Tingana Bahonavada Cooperation Pinaba Yauna at a Hiram Kia the Mateng Pangminana Yanakre Agricultural Technology Management Agency Tamelong District Makada Luanglong Kulenda IPM Sisinaduna Satok Lena Poputok Nabagi Pandam the Numini over Lomi Singi training program of Pangtokre training to the Nupanu Pilomi Yankairom Saruyaki SP Thobal gi miyang makada District Police Thobana Sinura Community Policing gi matang da miyamga police ka wari watai sabagi thorom ama Ruda Academy Thobal wang matamada pangtokre thoromadu da OC Thobal B Rishike Sharma School gi founder E Rishi Principal L Ibochobisu Saruyaki Sanapati District manung sanba Viulian Colony da nupi masama bu ikai kunur mangar matung da hatna mohodaramba thawong pripak na thamoi kain ngai oiba thodok ni hari Lubasigi Publicity and the Propaganda Secretary in charge Lebak Ngapagi Cherol Amana Lamdamasigi Civil Society Organization Sing Mahiroi Loop Ima Loop Mairapai Local Club Kayana Nupida Sataba Award Anekia Tinganaba Chanaba New Sing Cherak Panaba Lauri Bukolau Tabagi Mota Henadum Nupida Sataba Award Anegi Sang Hengalapa Asida Lupna Nuaitaba Pawi Lamdamasibu India gi phiba nungda konsen khiba matung dagi khunagi hiram ayambada maning tamna amasung mapu obigi punsi thaudang kaya nupa nupi punna saru yaminer khibagi yelho liklam adu ngasidi Indiana thedo khibaga loidana upai leitraba punsi mahing ama ohelak padagi nupi gi mayokta chathaba awat anegi sanga se hengalak khibani maram asina semilon amasung lesem ron gi oiba thak ingkhat pibaga loidana khunai gi oiba chumba khongthangna pirak palengak lon gi khongthangna nupi gi pangal hapkat piba mathau tai Masitana Nupigi Mayokta Sataba or any Wakai Gadavani Hari. Atian Mabri Amatan Amukana Rominis. Helping Hand Finance Service Pauna Bazar Amasung Brancing the Apik Percentoida Group Loan Pizeri Lobiu. Loinana Hausere Thama the Anirak Oiba Lottery Cum Tender Stop Payment Savings Scheme Lottery Power the Lak Mari Ahangba Share Kara Lady Yobiho. Phone number 0385205178 or 8974877505. City Suara Hajinge Ture Ture Kari no tu ti cha Musi kari gau sa Sidi Yoshi na ni hai Matsigi Yoshi di Tata tisko ni ne Adudi Sanagi mohog yang na sinba yamdre Upon a fitness center na Sinjaba Manipuri prize quality chawba competition 7 state level transformation challenge 2017 pangthok cheragan competition asi tha ahum gi manungda arumba yamna henba amadi yamna watpa miyosingna masagi normal weight ta thamduna chungfiral jab henba changdam naban tha ahum gi manungda hakchang su phawba aduga 1 lakh prize su phawba upon fitness center for better health society Sky Hospital के Chief Cardiologist Dr. L. Syam Kishore की लुसिंग मखादा Heart Operation लिसिंग तरा मंगा की मतलब तपंग रबा World Class Heart Transplant Surgeon Dr. Ajoy Cole Sky Hospital दा Open Heart Surgery Bypass Surgery मसुंग मखल मखा की Heart Operation पार्टोक चरगनी आगांग की दी OTM सुंग Hospital Charge Free होइगनी लोइनना Dr. Ajoy Cole के Heart Surgical OPD की खुदोंग चावल ले जगनी अकुपम मरुल की दिमाग Reception गत्ता नबियो अमुकना तराम लोकसरी मखाता पाव पुजरी Lampil supermarket ki matang da Thangmaiban United Club amadi Thangmaiban gi tongan ba lekai mangana punsinduna semba JSC Against Drug and Alcohol Super Lampil supermarket chakwa thorang nupi lup ki ayab yaudana supermarket ki matang da media da wafam amata phongdok piganu haina chakwa thorang nupi lup ki secretary ningthaujam thaibi mana phongdorkli ngasi Thangmaiban khomdram salung lekai da leiba Thangmaiban United Club Thangmaiban United Youth Club ki sangyanda unaba tu da makhata na mahakna phongdok ki bada Lampil supermarket asi matam kuina dagi nupi lup asina sakot thorang gi thabak sing matam gi oina government da hajaduna paketuna lakpani ngarang na han ta laklaga kethel phamli ba masak khangdaba miyo singa supermarket asigi matang da phongdoliba wafam sing lup na yaba ngamloi haina su phongdorki Habinot na siem oiringai matam da piramiba card seisida khoi leijari sina kamdo ba tabagi haba anu masi kalaga chakhiba oithokta ba wafamni yaragadi
amuk hana masigi matangda aikhoi lup ahung ge ayaba yaudana kanagumba amatana press ki khudangda kaithel gi matangda wafam amata thambirakanu haijaning Mamang thagi tang kuntareta yaripok tampa kaithel da dukan phakai duna mobile huran kiba amade dukan mai tharam de senabani haiba mioi ama yaripok police na phagale ba mioi sigi maming khoirom sunil sai kunganipan apok palai gitarba ibo pisat yaripok lai manai dagini mahakna haidurpadagi mobile handset khara su phangmangam ne hari National Ayush Mission ki makhada All Community Development Organization More Ekodom amasung PSC More na punna sinduna liam na layami kem amagaloina na Ayush ki hidak yanthopagi thorom health center asida pangthokre kem adu da koibigi mioi kyamarum layang bagaloina na dengue amasung swine flu gi ngakthokna ba Ayush ki hidak yanthoki ngasigi thorom adu da additional director Ayush Dr. Elukoi Ekodom gi thomising saruyaki lup asina sinduna thas gi kunga mangada su molcham da liam na layami gi kem pangthokani hari Tamilong district ki kaikau ki khunja singna khongsang khulgi lam lokshile haina village chairman na phongdo ki wafam aram wafam ni hari Manipur press kapta pangtho papau ki mifam amada kaikau khulgi vice chairman mai humangna mamang edigi hauna kaikau khulasi yumlon nariba khul singa nukshi chana na lerakli khunja singna khongsang gi lam lokshin balaite haiki khoi khunbu improve store do tore haike natte haigoto mayek sengna khoi tapang ngati ekoi na lam mapuni hai bache sarkar na compensation situ ekoi di kre maram aduna khongsang gi mi khongsang na hai ba mayam do mawa law ya de hai bache sum clear ha to TV lena leitaba India ama ohena na pandam da TV active case finding Tamelong district na local aliba khongthang gi makhada toksam sub division da noba TV gi case manga thengnari hari District TB Officer Tamelong Dr. Z Kamai, SCSM Officer Dr. K. Devina Lusing Batim na Subdivision Asigi Nungkau Part 1 the case Maria Masung Part 3 the case Amatheng Naki. The Office Tamelongi Office ta Pangthok Pa Pau Mipam Amada Dr. Z Kamai na Mioi Lisingani Samngaga Kungani Thoi screening Tobgi Manung the Chingdaba Humpuni Pan Kangatuna Makata na screening Tobada case Manga Asi positive over Tengnabani. Asa Ama Hapaga Luina Tangai Padaba Hidak P. Krehaki. DC Armstrong Pamina, the Masina local Bokong si Tagap Punto Pagaloina, district as the TB Lena, the Ginga Tokanaba Locopam Tokpa, Tabaxing Lokanaba, report District Administrator Lankatana Bakangan. Ministry of Skill Development Gimakada, PMKBY Amasung NSD Kusam Naduna Textile Center, Skill Council Manipurna Numit Nini Satarkiba Training Program, Nassau Community Holder Loshin Krep, Toromaduda Nassau Jila Parishad Member, TS Dilip. Pradhan Laishram Bala Upapradhan ke Phajatun su Saruyaki training aduda Nassau Handloom Cluster gi member Cham Rom na Saruyaki August 8 da Delhi da pangthok kaduba trapatai to ki mangoina na kuki lusing basingi wa tana na bamipam ama KNLF ki Nathil Jang da leiba designated camp da pangthok re mipam aduda kuki NP KSO kuki Women Union Thado NP Thado Students Association Sada Hills amasung tongan ba organization singilusing bakya saruyaki UPF ki president ST Thangoi lup asigi wangang loi arong kipgen pranasigi ate lusing basing saruyaki wari sanagatur basigi interlocutor hap ki bagi damakta India government amasung Manipur government puthaga phongdoki mepam maduda saruyaki lusing basing na political talk asida support to bagaloina na makoi makoi oba wakhalon sing thamnaki UPF ki wangang loi Arun Kibgena, Homluk Suba, round Giwari Sanabasida Kuki Tongan but tribe Kungum Dogi Mihut, UPF Amasung Kien on a Singani. Panasigi member Tara, Nasaba, Mihut Kangu Amata, Sigitarieta, Delegate in Fal Tadologani Haki. Mipamadu Lurmatunda, Kuki Bodis Singi Pau, Gimipam Mosupangtoki, Kuki in Pikampopi District General Secretary Lanmilung Singsitina, Kuki Kungi Liraba, political issue asi, Loshina Wari Sanagadoribasi, my partner of Kuki Miam, Ishorgima from the Tonizari, BJP government Asida Kuki Miam, Taza Tamagaluina issue asi, at Bumatam de Losingani Haina, Kali Haina Taza Tamaki. To expedite the political dialogues with amicable solutions. Thanga Kendri Manung Sana Thanga Winam Lekai, Guru Nong Saba Lai Harau from the Isauna Modana, Relief Camp Hangli Pam the Kankal Sing Hidak Luk Tok Pagalwina, Ising Sangdok about presumably blessing Poganus Sing Mapolam Sing Yantoke. Upon Banupilu, Bisnupuna, PhD, Amasung Malaria Department, Bisnupurga Kusam Naduna Pangtokiba Tormaduda Malaria Officer, Dr. Nabakishore Amasung Luki Lusing Masing Saruyaki, Hantiki South the Bisnupur District, Japanese Encephalitis,
positive over case laak pasidagi section thorang lokot poina thoromasi pangthokibani Zen Manipur Dance Academy na Zulon Festival Academy hodokre hodopagi thoromda saknareba filmmaker A Syam Sharma Saryaki horuk libanaha singda Zulon ni shashak khanganaba academy na homluk suba oina festival ase pangthokani hari Patanjali Yoga Samiti co-founder Acharya Balkrishna ki mapokumon gamari lenena Bharat Swabiman Trust Patanjali Yoga Samiti Manipur Mahila Samiti Madi Kisan Samiti Loksangkhong Youth Sports Club amasung Loksangkhong Village Department kusan maduna lamlai kendra ki manung sanba Loksangkhong ki chingu pangan magi khubam gi akoi bada medicinal plants sing thakre Kumbi kendra ki manung sanba bora yang bida handak ising isau thokra matung da angang kaya da phugri tungba lok khuba amadi Lahung sing batorok padi angang kaya hospital da pukatuna lakan nakre hari sakar gi mari lene department gi miu sing na bora yang bida laktuna sandrok ibal laina layung asi mangjong na kari thabak lokot pa yabagi haibadu yang sin biu haina lamdam odom gi miyam na mari lene basing gi pukning chingsilakli jiri kaithel manak taliba toleta miu emasina phangle thodok asing asi pung mari rom tawa dwada khangnar kibani jiri police na post mortem gi damakta si bakchang lokhatre lai gidraba miu asi Tari suba ayar bida refermen oiba kerek mamang lekai digi usam basanta sahi kun gemapan apok pakesok oram biyai hari. Hoji makatana sana bagi paulo bisi. Sana bagi pau pijari. Zirbam gi Kalimai Madhop ta sathari batratruk suba I Tilotama Devi Memorial Mix Kang Tournament ngasi sana ki match ta saya sorok ating mina KYC Kolinogor bu Panjil taratruk mapanda mai tiba pikre hayeng NMK Ningthembam amadi saya bi sorok ating bi sanagani District Sports Association Kaching na Sindura sathariba tara suba Kishore Kumar Memorial First Division Football ki ngasi sana ki match ta DYA Elang Kangpokpina KMSWS Kaching Bugol ani amada mai thiba pikre Ising isang nomor mo ituni ito kiba Sports Development Committee sing samay kendra sinbandan residential grassroots football coaching camp tha sigi taret ki ayuk pung taruk tagi horgani hari sanaroi kuding una mari lenaba costa matam sana report tawran na bakhangali District level inter-school Zen hockey tournament Thobal amasung Kaching district ki tha sigi kungani thotagi district sports complex Wangjing da horgani district asigi saruk yaning bas hanaru singna district youth affairs sports Thobal office dagi form August ki manga dagi lawraga August tara manga phau gi manung da thajilak pa yagani hari hoju makatana sanabagi pau aikogi sanabagi pau meaning boyaning thojom dagi phangdigani Match conduct tokiba center referee na yamna chumba decision pikhi khallabasu niyam chumna pass tokdaba referee na conduct tobudagi team asigi sanaroi sing moren down tohole piroidaba matamda yellow card piba amadi pigadabana pide haina USA khuraigi team physio yauna official sing amadi sanaroi singna sathariba Maharaj Kumar Garnendajit Memorial Super Division Football League Tournament ki ngasi ani suba match ki conduct tokiba center referee da akan bamongda protest tokre Impal East District Football Association sinduna mamang thagi June tang kuntra dagi team taramatoina saruk yaduna sethariba tournament asigi ngasi Khejrigaugi aba ground sanakiba hanba match sa UPSA pukhauna SSC Porompatpu goal ama sinoda maitiba pikhi match asida mai pakiba UPSA pukhaugi matangareba goal adu KSC Kumarna match ki humpumatoi suba minita sankibani league asigi ani suba match ki sanakibada upa kyangwina USA khuraibu goal mari sinoda maitiba pikhi match asida mai pakiba upa kyangwigi goal singadu Nawaz Khan A Bipin and Raju amadi Pitler na match ki ani suba yankai matoi suba yankai mari suba amadi yankai manga suba minita sankibani match asida upa kyangwigi sanaroi Jugeshwar Telhaiba amadi USA gi K Gobindo amadi Sailesta match conduct tokiba referee na yellow card utki match asida conduct tokiba center referee T Premjit na yamna sumna decision pikhi khalabasu USA khuraigi team physio official amadi sanaroi singna pikhiba decision adu yaning dabadagi akan mamong da protest tokibani
Sathariba League asida upa kyangwina match tare sanaba loikibada point tarahumdoi phangtuna ani suba amadi Rao Lairengbam leikaina match taruk sanaba loikibada point taradruk phangtuna ahanba position taduna seli Sathariba League asigi hayeng nungtilpung amatabada ahanba match oina SAK yumnang khuno amadi YOSC Khurai Konsam lekaiga sanagani ani suba match nungtilpung ahum tabada Rao Lairengbam lekai amadi Dog Androga sanagani Tim Nipan Saruk Yaduna ngasidagi Khetrigawgi Aba Grounda Imphal East District Football Association Sinduna Moirang Team Ibobi Memorial First Division Football League Tournament hokre ngasi ahobonumit ki sanakiba match ta Angtha FC Angthana Eastern Sporting Union Wangkhaibu goal ani sinoda maitiba piki match asida mai pakiba Angtha FC gi goal ani du Jameson amadi Sudhirna match ki kunmari suba amadi yankhai tare suba minute sankhibani match asida Eastern Sporting Union Wangkhai gi sanaroi M Subasta match conduct tokiba referee na yellow card utki Sathariba League asigi hayeng ayupung nipal tabada Star Club top Moirang Kampu amadi Nesu Khuraiga sanagani Nupa amadi nupi table tennis sanaroi humputra marina saruk yaduna Dam College campus ta leiba indoor stadium da thasi tang anidagi district table tennis association Imphal West na sinduna sathariba kuntra manga suba district inter club amadi state open ranking table tennis championship ki ngasi sanakiba cadet boy singles ki ahanba semi final match da Imphal East ki KSI Segal na L Bidajit Sharma bu set ahum amada maiti pituna final sangkhre ani suba semi final match ki sanakiba da Imphal East ki SS Lokendrona district asigi N Herojitpu set ahum sinoda maiti biduna final sangkhre subjunior girls singles ki final da Thobalgi Ice Senarita amadi Imphal East ki Binita TIS ka sanaragani ngasi sanakiba ahanba semi final match da Thobal district ki Ice Senarita na Imphal East ki Wai Lucky Piaribu set mari sinoda amadi ani suba semi final match ki sanakiba da Imphal East ki Binita na district asigi Ice Liabu set mari sinoda maiti biduna final sangkhibani junior girls singles ki final da su Thobalgi Ice Senarita amadi Imphal East ki Binita TIS ka sanaragani ngasi sanakiba ahanba semi final match da Thobalgi Ice Senarita na Imphal East ki W Pretty bu amadi Imphal East ki Binita TIS na Thobalgi AK Rosni bu maiti biduna final sangkhibani youth boys singles ki final da Imphal West ki K Rohit amadi Thobalgi W Lanthoibaga sanaragani ngasi sanakiba ahanba semi final match da Imphal West ki K Rohit na Thobalgi L Manju bu amadi ani suba semi final match da Thobalgi W Lanthoibana district asigi L Bisoman bu maiti biduna final sangkhibani women singles ki final da Imphal West ki M Bindia amadi Manipur Police Sports Club ki Thajaman biga sanaragani ngasi sanakiba ahanba semi final match da Imphal West ki M Bindia na Thobalgi N Anabu amadi ani suba semi final match ki sanakiba da Manipur Police Sports Club ki Thajaman bina Imphal West ki A Sanatombi bu maiti biduna final sangkhibani men singles ki sanakiba quarter final match da Imphal West ki K Rohitna district asigi T Boni bu amadi AZG ki SS Bikas na Imphal West ki Ice Bias bu Imphal West ki Y Subhash Chandra na Thobalgi W Lanthoiba bu amadi AZG TS Akshay Kumar na Imphal West ki N Netra bu maiti pituna semi final sangkhre District Sports Association Bisnupur na sinduna mini stadium Bisnupur da mamang thagi tang kunma paldagi team tare na saruk yaduna sathariba ahanba L Itosa Memorial Super Division Football League ngasi sanakiba match da Sai SCG ulawamadi GMC Football goal manga chanaduna draw satkre amaromda association asina sinduna ground asida mamang thagi tang kundagi team tara humdoina group ani thongna khaidutuna sathariba marisuba Ice Pisak Memorial First Division Football League ngasi sanakiba match da amopa team e moirangna LFC ngaikhong khunobu goal ahum amada maitiba bikre All India Football Federation sinduna Madhya Pradesh ki Galiwar sahi sigi September tang tara dagi tara mari phabu pangthokadoriba MA refresher course saruk yanaba Manipur dagi referee ani khalagle khalaba referee ani jodi K2 referee amadi assistant referee wariba PH Lanthoiba amadi MD Latif Ali ni
All Manipur Kangpu Brotherhood Union Sinduna Mamang Thagi Tang Nipal Amadi Mapalda Manipur University ki Dr. Kamal Indoor Stadium Pangtokiba Numinini ki seminar Saru Yakiba Singda certificate Yentubuki Tormama Pangtokre Numinini Pangtokiba seminar Aduda referee black belt Amadi instructor Singna Mai Pangna Saru Yakiba Singda Union Asigi President Dr. C.S. Pradeep Kumar Vice President T.S. Narendra Secretary S. Rajeshwar Amadi Technical Director T.S. Santina Pusing Oiki. Hoje Makata nang si nomi Oiki ba inga samo suno junu sagi pau pizari. Ngasi gi Oiki ba inga sagi pau da ICAR lampel patiki pire pau gi matungina ngasi gi kwai gi sagi ba Celsius degree kuntare dasmik taret. Kwai gi ingba Celsius degree kunmari dasmik suino. Nuksit yaw ising manil kisang ayuk dasa da maripu taranipal nuktil dasa da maripu mapal oiki ngasigi nong suki pagisang tara mga dasmik ama millimeter ni Masalah pertama dua paham bukan na orang mati account kita na to department ama tata employees yang re-engage to bagi wapam laite Highness Minister na Phongdokre Annual CPR की मखादा मणिपुर दा होकी बसाई अहुम दा प्रोजेक्ट नि फुलोशन खे हाइना डोनर मिनिस्टर डॉक्टर जितेंद्र ना फोंदोखरे अमदी कालु मसल की मरकता नुसिनदना बासलक प खुदिंग पुन्ना थेंगमिनसे हाइना अमुको की प्रेसिडेंट देवाना अपील तोखरे आईटीबी ने पिजबा पाव मतंग दा लुसिन जरे मियंग ताबी सिंह लुसिलक दा मुकन फुलुंदन